PAODAM mieng tabiri basingbu ahan maktada binitana taram noksabagloyana kurumzari. Hauzik PAODAM asigi maroyo pau thamjari. Haukiba pung kunmarida Manipurda COVID positive miyoi kun oiki mi sibedi laikide. Ngarang pangthokir mikhaladu chief electoral officer na mafam ayambada santi oiki haibagi wafam da yaningdaba kaya pongdoknarakli. Mars mga dani suba tangka ki thadanagadaba vote ki campaign kanna chathanari. Mapungoyo Paulo Birase. Manipurda haukiba pung kunmarida miyoi kun nauna COVID positive oiba thengnakre mi sibedi yaukide. Pungpham asda punba miyoi 768 test tawbada miyoi kun COVID positive oikibana ngasigi COVID positive oibagi changchada ahumda laiki. State oina COVID pandemic haurakpadagi ngasi phawada punba miyoi 1,53,900 subna ahum COVID positive oikre masigi manungda miyoi 2,212 laikidre ngasi miyoi 38 naba phaduna discharge tawkibadagi apunba COVID recover tawkraba masing 1,53,939 sukiduna state COVID recovery rate chada maudrani pan dasmik ani ahum yore active case masingna sahum sumna ahum leiri. Malem pumbagi oinadi COVID positive case crore nifum doi lahumdra mangalising marpuni pan supna maudram pan COVID positive oikre masigi manungda miyoi lak yankaya pan lising humdra tret sahum tarana laikidre aduga miyoi crore kuntra taruk lak maudrama toy lising maudrain toy hena narambadagi farakre. Pandemic asigi saitheng pangduna malengi manungda COVID positive case masing khwaidagi amna thengnaba leiba USA na oiri aduga ani shuba amadi ahum suba COVID positive case masing amna thengnaba leiba na mathangchina India amadi Brazil ni. All India Congress Committee AICC ki senior leader Manipur election observer Jairam Ramesh na hai ngarangi mikhaladu santi oina loisinkibagi mongda incident khara thokpanatana ayama mafam santi oina pangthokre haina chief electoral officer na thokiba press release adu yaningde maramdi Congress party ki candidate singa thakiba petition mayama dispose tawdringai makoina hana lauthorakpasi yaningde ECI da thakibagi manungda 46 High AC ki polling station mapan booth capture tawba proxy tawba maru aina mi changhandana pulap vote thadakibagi report lei 51 site da su polling station amada kulai paiba organization singna proxy tawba henglep ta leiriba polling booth sing manungda polling booth kulumdoida booth capture tawkiba Chuachanpur da su polling station tara tareta booth capture amadi proxy tawkibagi pau thengnare. Masidanantana, Chief Minister constituency ama oiriba hengangda polling station tara mathoida booth capture tawbagloyena BJP na atopa agent amata phamandana vote thadakibagi asigumba complaint mayam thakre amaromda unlawful organization marina BJP da vote thadagadabani natrabadi constituency dagi kakkani haina kihankiba asi leina chief election officer na karigumba action amata lakhatkidaba masi lebaki chatnabi constituency gi mayokta leibani haina party asina lowi. Masi yaningde maruaina Kangpokpi amadi Chuachanpur district ani asida election asi hanpham thoi. Asuk chawkraba government ki machinery mayam amasina duna lana toriba free and fair oire haina lana puthokpadona toriba asi yaningde. Loyana chief minister ki kendra ma oiriba hengangda Congress yauna atopa party ki agent amata sanghan khidaba asi sarkar asna fact finding committee ama semlaga thigat kadabani masi achauba issue amani haina su phongdokhi. Chuachanpur and Kangpokpi. In these two districts, 9 assembly constituencies, the elections are a complete bogus. That elections in both these districts have not been free, have not been fair, have not been peaceful because of the threat issued by the KNO intimidating all people who will not vote for the BJP. This has not happened in any other state. It has not happened before. For the first time, the BJP has got a banned outfit to issue a threat to people who were not going to vote for the BJP candidate. So this is a grave miscarriage of justice. This is a murder of democracy. It's a murder of the constitution. Ngarang Manipur Assembly election gi ahanba phase ki mikhal pangthokibada 57 Hanglap Assembly constituency da BJP na sponsor toba candidate Lejamang Haukipu India government ka suspension operation suda leiriba underground group KNO na support toboloyena polling station kulumdoida booth capture tokiba madi BJP gi vote natana atoba voter mata sanghandaba village sipsingda polling station kuding maktagi chada humdra marfu BJP na phangangadabani haina kihankibabu yaningda waponotuna ngasi Chuachanpur district ki mini secretariat Tuibongda Wakaempam Pamduna protest tokre. Ngasig Wakaempam aduda Shivasena, INC amadi NPP bu sawapasing amadi Thongmi sing na saruk yaki.
Henglep Assembly Constituency sa mirek oikiba topa candidate ahumdi Sibasana gi candidate T Thangjalam Haukip INC gi na T Manga Wi-Fi amadi NPP gi candidate Nemintang Haukip ni Booth capture tokiba siga mari lena Churachandpur district ki district election officer oiriba DC Churachandpur da Hairiba booth capture tokraba polling station sing asida re-poll tobinabasu hijakre ngasi gi wakayam phamaduda nupi singsu saruk yakibaga loyana we want re-poll we want democracy BJP Mudabad haiba slogan singsu laukibata natana save our election democracy not for sale we reject fraudulent habna singba warol iba pleka singsu paiki Tungda Kongjang Loisingna RODC unanaba honarakpadagi madubu control taunabidama police singa tear gas kapki. That is the basic things what we are standing for, and then today we, the Henglep constituency, we demand our rights to restore back. We want only 5 things. We demand only 5 things today. Number 1 is immediate action to be taken to the polling officials who are in charge of this 23 polling station, because they turn blind eyes and they have to, after they see what injustice has been done to the people, they should report to the section magistrate of whoever is in charge, but they don't do that one. That is why we want them, the ECI or the government, to take immediate action, because 23 polling officials, action has to be taken immediately. Henglep area da suspension of operation da laiba lalhauba loop singa Henglep SC BJP mirep kamanaduna polling booth kaya capture tawduna aran momong da nam haduna miyangi bot hukre SC polling station kulumdoi da re-poll tawdragadi parliament ta thong thilagani haina Sibasana Manipur gi president M Tombina section wafam phongdokre Hiramasiga marilena ngasi Babupura da laiba party asigi office ta kendras da Sibasana mirep TT Haukip yauna pangthokiba pawgi mipham amada mahakna makha taraduna ngarang pangthokiba 32 suba Bidhan Sabha mikhalgi ahanba phesta Henglep SC polling booth humphu leibagi manungda polling booth kulumdoida BJP candidate amadi shuda operate tawna leiba lalhoba loop singa manauduna 57/7 Saisang 57/4 Kanpi 57/6 Henglep 57/3 Songkhong 57/20 Majuron Kuki 57/28 Kuki Min 57/30 Tumjang Phai 57/31 Enzing Pai 57/29 El Kengjang 57/37 Khokshabung 57/35 Ningthin Jin 57/39 Molsang 57/51 Mongken 57/5 Lailong S 57/40 S Nabil Amadi 57/50 Chothe Munpi Hairiba polling booth singasida booth capture tauba amadi nam haduna vote thada hanba mioi kharana hanjin vote thada bagi thabak sathakibani mahakna makha taraduna hauji aikoi gi lamdam asida pangthokliba mikhalgi mong asi election la natragana selection la haibagi chingnaba sauna leire mato sumna asum satharak labadi lebak asi mang batare haina mahakna nungang ba phongdokhi Samsangna santi wari shabne na harga toman ba national highway singda ingonda koi hat putupa adu ba samun ba sum to ba kambu buji phogda lusinda ba adu ko makangu do handak election da political party kharana mohi vote karna honum da khulawen sinem si masi tawbi kano masi tawbi kano fast phase ki usiki leiba train se akoi paisa pai da ba miyang gi thabuk tawjin nga mayam mi yauri namdana vote karga sakar pai gani kai ba adugi adai dugi area du da Shiv Sena ne amno ai to fawe Bharatiya Janata Party ki thambal yekpa markada vote nambana lamdamasi ing chikpa chakhatpa lamda ama ohenba ngamgani aduga khubakta namlagadi miyamna hokiba sahi 15 da thengnaramba ban blockade pack encounter na chingba awaba mayamadu amu halakani miyamna karamba party da vote pigadage haibadu kupna nenabiu haina Union Home Minister Amit Shah na ngasi Thobal District ke Hairok Assembly Constituency da BJP ki mirep oriba Dr. Thoksam Radesh Shyamgi vote khombaga marilena Hairok Part 2 Devi Mantop Lekai gi lampak ta pangthokpa miyamni mifamda chief guest oina saruk yaraduna phongdokre
BJP Hairok Mandal na sila kapangtokpa political conference aduda Home Minister Amit Shah na makata na hai lamdam asida Congress Party na sahi tera mga lengak pairami hanagi Congress Party na lupa crore lising kunmathoi khak chakhat thorani thabakta thadarami adubu hauziki BJP lengak asna lamdam asida crore lising kuntra mga da hengahan bani Manipur si masagi nat culture da ina kunjaba puruk ni lamdam asigi nat chatnabi culture bu matam supada India gi lengak na ikai khumnai Andaman and Nicobar Islander British Masamagi Mingdalay Ramba Mount Harriet Po Mount Manipur Haina PM Narendra Modi Lamjing Makada Maming Ontopani Rani Gaidilugi Mingda Lupa Krotara Mangasang na Tribal Museum Masu Urep Uyung Tongkre Masipunama BJP na Lamdamasigi Nat Atauba Tobi Singbo Ikai Kumnabadu Utpagi Mayek Laraba Kudamni BJP Gilenga Latringe Mamangda Lamdamasi ban blockade na kurak hanglamde adubu ngasidi BJP gi NBR na lusing belenga asina ban blockade punama free ohenkre lamdamasi gi miyam ing chikna leitana hingbangamle Amit Shah na hai Congress na sahi tara mga lengak payo matamda start out scheme asi mong marin tahalamde Gandhi gi imong manung gi scheme oya torami adubu BJP gi lengak lakpadagi PM Narendra Modi gi miyang makada lupa crore chani thadaduna ngasidi punna entrepreneur Lising mga samri humda treta kanaba pangan kre handa BJP gi ano balenga amalak la matung thataruki manunda Manipur Skill Development University amalingani ibo bigi matamda Delhi da laga Gandhi gi imung unaraga hankiba ngaktani BJP gi di miyang yaifana ba thabak pu orabadi Delhi da Chief Minister lakpagi mathau tade CM Birengi phone call amada Prime Minister Narendra Modi na lamdam asida inner line permit pi kibani haiki साल में कांग्रेस सरकार यहाँ एम्स नहीं ला पाई थी हमने घोषणा किया है कि यहाँ नई सरकार बनने के बाद एम्स तुरंत ही लगा दिया जाएगा मणिपुर वालों को इलाज के लिए कहीं नहीं जाना पड़ेगा कर जाता हूं भारतीय जनता पार्टी के मुख्यमंत्री की शपथ करा लो 6 महीने के अंदर मणिपुर स्किल डेवलपमेंट यूनिवर्सिटी भारत सरकार यहां पर बनाएगी आईएलपी लागू नहीं कर सके हमारे मुख्यमंत्री को दिल्ली भी नहीं आना पड़ा उनकी फोन की रिक्वेस्ट पर ही मोदी जी ने इनर लाइन परमिट मणिपुर को देने का काम किया Nasigi miyoy lising kaya tinkiba political conference aduda Sharuk Yakiba Chief Minister Nongthombam Biren na hai handak BJP khaktagi oiba lengak ama sungsoi soiduna laklagani ngarang ya hanba phase ki mikhala duda AC kuntra ni pangi manungda AC kuntra da BJP na lead togani haibagi thajabalai hairok AC gi su BJP gi mirep Dr. Thoksom Radhesyambo mai pahanduna BJP khaktagi oiba lengak ama sembada achoba thodang lohonchi haiki inner line permit pipi rakhi bad kuma leader do mado Amit Shah singasin adu na ngasidi ai matam sangna logde roige ai gi marup Radhesam ka dabai adabani party na hantak sasan laingak amuk hanna lakpa haibasi praja miyam gi mating dagi soidre haibasi mati mayam na yabiramani Thauramadu Rajya Sabha के MP Laisem Basana Zauba Assam के Chief Minister Hemant Biswa Sharma BJP Manipur Pradesh के President A Sarda BJP के National Spokesperson Dr. Sambit Patrana Singba BJP की Lusingba kaya susaruk yakhi Amaromda Rohit Misiga Marilena Semkiba JSC against the brutal killing of N Rohit na wakai mpham phangkre nupi police yana Manipur police amadi central paramilitary force na athingba pibadagi mafam hongduna wakai mpham phangki ahan bada Hairok part 2 maya lekai upper primary school ground da phamlam badagi police na tangkhai badagi DLC club ki maning dukan parengdagi horaga lekhidraba Rohit ki thongal phawbada mafam ahumda Home Minister Amit Shah lakpa lambida nupi singadu police na ngaklaga wakai mpham phangki wakai mpham phamliba singaduna Makutta, we want justice for N. Rohit, punish the murder, justice for Rohit Haibana Singba placard, Paiduna non-violence, Oiba Mongda, Kongjang Sangsinki. Santi Oina Ina Singna Pamki Bawakai Pam Oibana Pam the Bataudo Toki de Adubo, Police Ki Maike Dagi Pam the Bataudo Tolakadra Haiduna, anti-riot vehicle Baruna Chingba Sam Saduna, Wakai Pam Pamliba Pongi Anakpada, Kamduna Labor Uki. Punjab ta Modi changbada thinglakhiba adu Modi gi mathau mangam loisilakle haibadu takpani haina Kangujam Ranjit MLA Sugnu Esina phongdokre ngasi kaksing SC gi Indian National Congress ki mirep oiriba Khetrimayum Kennedy gi mikhal ga mari lena
Kaksin Ningthau Lekai da Leiba Ibudo Ithat Ningthau Laibungda Pangthokpa Mifam Amada Saruk Yaraduna MLA Ranjit Namakha Taraduna Hai Ngarang Thadakiba Assembly Constituency Kuntra Nipanda Bot Thadanakiba Duda BJP na Kuntra Karagani Haina Manipuri CM Birena Ngarang Sugnu Eshida Bot Khomba Laklambada Laurongkiba Adu Nipan Karakpa Lai Khurumbiu Nipan dagi hena sungka karoi aduga anirak suba tangkaki oina pangthokadoriba mikhal asida yamlabada MLA manga dagi taret phawbagumba amaga puna tarani thoidagi tara manga phawba khaktamak karakani Kaksing esida lari hairabasu laisu khangdaba ngahak lairaga Congress ki jahaz lukhragani haina BJP da yawbani amuk hai ngahak lairagana INC ki mirek soidana oiragani amuk hai Congress ki ticket ki form phawba pikidraba haujina amuk thambalna mafare lauriba Masagi ideology lejadaba politics ki lamda nawa oiriba mioy asida bot pibagi matamadu natre wakal taraba Kaksing miyamna Kaksing esigi su Kennedy bu Kaksing miyamna sauna mai pahan biro mahakaloyana puna assembly phawba satminaduna Kaksing miyamgi awada pakaya sangat sagat minaba ngamba pinabiyu phongdokhi Ngasigi meeting aduda saru yakiba nambol esigi MLA so oiriba INC Manipur Pradesh ke president so oiriba en loke na hai Manipur ki miya amadi Kaksing ki miya na thoidoi hendok na khangbiram lagani madudi handaki hokiba sahi manga sida magi AC sing semgat na bathadarak pa MLA local area development panadu Kaksing AC ki oinadi MLA aduna pharakta aduna local area development pansu adumak pharaktaram lagani Larik laisu haire haiduna politics ta sangluraga tam ahum karakpada handak katukaran tawduna sahi manga asi Kaksing asi loisilamle aduga Marakta satellite tagi thadarakpa MLA adusu assembly da ningthina laigedi ningdaduna assembly da lon kiba English mayam adu nganglubada speaker adu makok ngawraktuna Manipurda ngangbiu haikiba adu miyam su khangbiram lagani assembly da lebaki oibaisu kaya khanagadaba development program kaya khanagadaba miyam hupna yengnariba aduda onthokpa mayam ama thabiraktuna handaki tam asima Kaksing asi pumsai sahele maram kayasna Kaksing esigi miyamna punna khanthaminaraga politics ta ahongba malakliba INC gi merek oina thadok chariba KSS Kennedy bu mai pahan biduna anoba Congress ki lenga asida yahon biduna awonba anoba Manipur ama puraknaba hotnaminarasi phongdokhi ngasigi meeting aduda AICC gi General Secretary Manipur gi in charge Bhakta Charan Das BCC Kaksing gi president KSS Ibohol Kaksing esigi INC gi merek KSS Kennedy Kaksing Municipal Council Hanagi Chairperson M Inakunbi Councillor M Uma Amadi Congress ki Lusing Bakaya Susaruk Yaki 12 Manipur Assembly election Naxal Lakhi Bagaloyana Bot Khombagi Thabak 39 Sugnu Assembly Constituency su MLA ke Ranjitpu Mikhala Sida Mai Pahanaba ngasi Congress ki election campaign committee wanguna sinduna kendra si ampham sinba thungna car rally ama pangthokre Wangu Gram Panchayat Khaktagi miyamna saruk yadon sakiba car rally adu Wangu Sandangkhong ward number 2 dagi hauduna Manipur river gi Iram Mopal da satuna Congress po sagatpa karmi kayana Chairel Khongyam Tangjeng Sugnu Bazarda Sugnu Block Congress Committee lusingba sing yauna masing yamlaba miyamna thoraktuna okla matung serau tamna satla matungda Indo Burma Sugnu Road lambi paringi sarukta laktuna Sugnu Wapokpi Korsantabi Pangantabi gi miyamna okla matung Kaksing Khunogi masing yamlaba Congress karmi kayana su rally adu okhi makhatana Waikhong yora matung rally adu wangu da loisinki Mapungoina rally adubu siliba Congress Election Campaign Committee lusingba PAODAM damena phongdorakibada MLA ke Ranjitpu handaki election sida wangugi praja miyamna amato oina sagatli habasi kendra sigi miyamda khanganaba amadi kendra sigi miyamna su mikhalasi sungsoi soidana yamna wangna mai pahnaba amato oina honaminarasi haina appeal tawrakli aikoina environment MLA se phai haibagi message pin na bagi damukta ikoi wangugi miyamna Jumdagi mi amamam dang thorakpada mi lisingama sani laga aikoi ngasige aikoi car leli haibe tare light vehicle masagi gari se laga sugnu miyamda onebe MLS amukan na mai park ni aikoi wanguna soke matik yamna support tawi haibe se unna na bagi damukta ngasi se aikoi sinjaraga sugumba leliasi lagjabane Tarani Thoi Suba Manipur Legislative Assembly Mikhal gi ahamba tangka gi bot thalana khiba sida Nauria Pakhang Lakpa Kendra gi manung chanba 21/31 ningom bamda laiba polling station amada irang khara leire haidna paulo bachangluba Tom TV gi paumi ama mafam aduda leiramba NPP gi worker kharana chatharakhiba thong adugi matangda Editors Guild Manipur amadi Amjuna kan mamongda condemn torakli Paumi ni haina khanglaw pauba marks lokton kiba
footage muthahankiba amadi paumigi helmet lawthonkiba thawang adu condemn tawi haiduna EGM amadi amjugi mahut singduna EGM gi General Secretary Rupachandran Thadorakpa Serolda hairi Hokiba November 19 dagi hauduna 15 August 2022 fawba chathagadoriba Disease Free India campaign saramu oina ngasi INO Manipur Lions Club Kakching Greater Kha Manipur Yoga and Secure Yoga Association Sinduna Ananda Singh Yoga and Secure Research Hospital Kakching District ki Sanglenda pangthokre ngasi gi function adu da Dr M Rajkumar Singh Chief Functionary Kha Manipur Yoga and Secure Association Kakching State Convener INO A Ibol Singh President Manipur Yoga Association Co-Convener INO M Mago Singh Secretary Lions Club Kakching amadi Mr. Somen Singh District Convener INO Imphal East na President Member Singh oina saruk yaki ngasigi tharamasda ikhoina matau karamna nada yektana leigani nada yektana ba kari chinjak chagani karam ba makhalgi mahusagi oiba sajel na singba tawgani haibagi matangda athoiba wangaloi sing oina Dr. Amravati Dr. Rajesh amadi Dr. Akendrani Debina makhoigi oiba wafam sing miyamda thambiki Karnataka dagi Ukraine da medical tamliba mahiroi Nabin Sekharapra Gyanagodarna ngasi ayuk Kharkiv city da jinjaki damak Q da lep lingai da Russian forcing na nomai kapsalak pada panduna shikre Nabin namha kya pokpa Sekhar Goda da haikibada mahana lotan lairiba mafam aduda jinjak natraga ising phangde Nabin Kharkiv National Medical University ki final year student ni Karnataka gi Haberi dagi ni Ukraine gi second largest city oiriba Kharkiv ta government building gi manakta leibani hairi building adu Russian lanmi sina kapkhaiduna manganta ankre Nabin lekhidabada external affairs ministry na awa phongdokre Karnataka gi minister Basabara Bombay nasu awa phongdoki Nabin lekhidabi matangda Kharkiv ta students coordinator amo oiribi Puja Parhas na haikibada hostel da leiba mairoi singda chanaba pibani Nabindi governor gi house ki manakta leiba flat amada leibani mahak chan thaknab leirunaba satkibani pung ama nirom mahak queue da lepki khangaudana air strike satharaki governor gi house adu mangta ki maduda Nabin chu shikre mahak sire haibagi pau phangbaga magi phone da phone tawbada nupi amana pairaga hairaki phone asigi mapu adu mokta pukre Nabin gi mamanaba Shridaran Gopal Krishnan na phongdokpada grocery dukan amagi amangda queue da Nabin leptana leiringaida Russian lanmina nomai kapsalaki maduda Nabin shikibani haiki Mapan suba operation Ganga fight na Romania gi Bucharest dagi New Delhi danga si thunglakibuloyena lana solaba Ukraine dagi Indian mahiroi lisingama samri hena purakre Indian chani tara nipan puduna lakiba mapan suba operation Ganga flight New Delhi da thunglaki tare suba operation Ganga flight na miyoi cham marphoi purakna Mumbai danga si ayuk thunglaki makoi bu Union Minister Narayani Rani na Chhatrapati Shivaji Maharaj International Airport to oki Ukraine da laiba Indian Embassy da phongdokibada February 13 dagi train na mai pakna mahiroi samri Kyiv thadorakre curfew hek lawthokibaga Kyiv ta lehoriba singsu city adu thadoraknaba khangankre hairi Haujarabada maroyapa mukahna pijari Haukiba pung kunmari da Manipur da COVID positive miyoi kun oiki mi sibedi lekhide Ngarang pangthoki Mikhaladu Chief Electoral Officer na mafam ayambada santi oiki haibagi wafam da yaningdaba kaya phongdoknarakli March manga dani suba tangka ki thadanagadaba vote ki campaign kanna chathanari Nasigi de paudam pijaba matang nastaloisin jare miyeng tabiriba singbu kurumjari